HAOTAL ꯂꯩꯕ S.V.GETWELL ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯌꯦꯛꯄ ꯍꯩꯕ ꯁꯥꯇ꯭ꯔꯤꯅꯤ ꯃꯃꯤꯡ ꯃꯥꯔꯖꯤꯌꯥ ꯀꯧꯏ S.V.GETWELL ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯌꯦꯛꯄ ꯍꯩꯕ ꯃꯃꯤꯡ ꯂꯩꯕ ꯁꯥꯇ꯭ꯔꯤꯅꯤ ꯑꯜꯐꯤꯌꯥ ꯆꯦꯁꯥꯕ ꯀꯧꯏ S.V.GETWELL ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯌꯦꯛꯄ ꯍꯩꯕ ꯁꯥꯇ꯭ꯔꯅꯤ ꯃꯃꯤꯡ ꯀꯦꯔꯤꯛꯁꯟ ꯃꯩꯇꯩ ꯀꯧꯏ S.V.GETWELL ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡ ꯂꯩꯕ ꯃꯦꯗꯥꯝꯅꯤ ꯃꯦꯗꯥꯝ ꯀꯂꯥ ꯀꯧꯏ ꯃꯥ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯃꯦꯗꯥꯝꯅꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯥꯎꯇꯟꯗ ꯂꯩꯕ S.V.GETWELL ꯁ꯭ꯀꯨꯜꯒꯤ ꯂꯥꯏ ꯌꯦꯛꯄꯗ ꯊꯋꯥꯏ ꯌꯥꯎꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯥꯔ ꯗ꯭ꯔꯤꯅꯃꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯥꯏꯖ ꯃꯊꯪ ꯄꯤꯔꯤ ꯐꯣꯇꯣ ꯀꯥꯞꯄꯗ ꯀꯧꯕ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯖꯥꯁꯨ ꯌꯥꯎꯔꯤ ꯑꯣꯖꯥꯁꯤꯅ ꯈꯕꯔꯗ ꯄꯨꯔꯒ ꯍꯥꯞꯄꯤꯔꯛꯄꯅꯦꯕ ꯑꯉꯥꯡꯁꯤꯡ ꯈꯣꯝꯃꯒꯀꯣ असुमाई तौना अतैसु अयेपर नकोई अयेपर लाइसु थागलाओ अदुगा छाप्रने सोना नकरा छापि तोनजिदा थागकेनि बको न्यूज़पेपर दा हाकना नकोई नछाइ नमी यावलकनि अदुगी नकोई उनको बड़ी बदो सेशन सरंदाय दायो पका जिते कोई थाग फजाना तौनी म्यूजिक टीचर ड्रम सेमगा बैंड पार्टी से यावना असेंबली से मपुं फारा तौसिको अरोइबदा आईएमसी उदामतन थारके उदाम खरना रारियाम तानिनी महाकी ममिंग दो मैथमेटिक्स तापी निदाम धनम मंजूरीनी रारियाम तापसे के असेंबली खर केंद्रीय और हाईवे